अस्सलाम वालेकुम ब्रो मैम ngasi lawrang gi paw machakar puraga lakchiri Jammu Kashmir da blast oireduna police station amda mi mappal Jammu Kashmir gi karam mafam naibda Nogam hariba mafam sida station amda hana dagi explosive makoina phadana thamba adugi khoigi jas tawbagi tanjasida explosive oiraga police ne kaine adredi police yaure sibasida adredi ate misam su yaure mi mapalam sire adredi mi kultarogama yam sathina sokpugi wani yam sathin nuaite Jammu Kashmir da asime laikhra adredi somna bo hojik Lebanon da lairiba Hezbollah sigi makhwang chi thekna baina America gi pesar na maram oiraga Hezbollah gi hojik Lebanon manung da yakhoi gi currency ekhoi gi lairi dona remittance ekhoi gi paisa thadok thajin adredi exchange asina singbara dollar lisingam dagi helbe yadaba dollar lisingam phawkakta change tawbe yaba adu lisingam du phawba pura full details ta kanan thare imno kanana pire imno karom de lai no adu gi pura details se asina karigina de mamangai da million ama phawba transaction oibagi wani makhoi nare se million ama phawba Iran gi tarapta gi Hezbollah gi hojiki force makai si Iran gi tarapta gi mating tawraga paisa piraga tolop piraga thamim naba somda Hezbollah oigera adredi Iraq tasu group am lairi aduga somda Houthi aisu kabak Iran na mating se tawrim naba paisa likol de hona khuchu khulai de hona adupuni maktu maikei mari da hojik Israel amasung America na chal tawra isinabu makhoi gi target haibu Iran sini ek number da makhoi gi main target si Iran gi nuclear side amasung Iran se asi target si kam tawni habda hamada makhoi ni sile isinabu magi thangnaba magi khoi gi leiriba group makhai je Hezbollah oigera Yemen oigera si loina Iran da lanchi tawba kan da si loina active oira kaduna aduna si makhai je hana pura sengdorak paibdo somna Hezbollah somna bu Houthi adredi somna bu Iran da su leiri group khara asi makhai si loina makhwang makhai si ye theklega dui matungda aloi bida Iran sibudi somsu Iran sigi mathakta di America amasung te Europe country na mayam tax lang lagai dana hojik Iran si pura aikhoi gi ising da suwarim ni paisali kul da suwarim ni loi tu warim na ba adu erega su Iran mai thokpa adum inna kauna dana adum mai thokpa ma chalai ria ba Iran adu adri henjel laktana saigi mohoi gi lairiba group makai se Iran gi support ta lairiba hingliba group makai si ju muthat kana ni si sile na manung da si ontok na chaw pro politics na ba adredi Saudi Arab ke taraf te condemn tawrai West Bank da Israel ki taraf tagi hojik julum tawri se West Bank da tanate Gaza da su chaningai thakngai di chingna loina thingjal khochan na adredi yellow line haina aman nai khre yellow line chi manak si yorok pada mi makhai se panghat ta hatok pa sahid to thokpa madre West Bank na bu right over room khuding di chalega ngasi su angang ani sibagi pawla West Bank dagi adumakpu bas Saudi Arab na hojik condemn tawrai sin West Bank de atai makhai di loina santi ne abdi kanamtana wasi adum UN de meeting tawba voting tawba adu tawba adredi Palestine de chakrega Africa asigum basita adum nanan phanan haidi khoi gi oide padu wasita adum Gaza sida nai nedren lairaba Gaza da karigino chaningai changhandri se karigino hidak langdak changhandri se sigi maram da nai nedraba adredi som da Gaza da adum ceasefire nain torga ahomna West Bank da kam se kam am bhaw leitre bagan dagi hoba farm dagi hoba aikhoi gi janwar dagi hoba loina makoi gi settler makai ne loina hatokpa thugai be khai be si adum tawramni dukanam tane engbi de adum Gaza gi adum chatli laiba kharcha na phi kharcha ising khar thak adum tawdana bas Allah khaktani mohoi damakta adredi hoji West Bank da zulum ai horok pukanda talatla makhol thoklai sini adredi somna bu election se na bo je amakka hari se na bo Palturam Nitish ma Bihar gi aikhoi gi mukhyamantri oiningba asini masida mana hoji punjali se na bo magi kainom dune seat mai dune madredi RJD gi seat makhai ne MIM gi seat makhai ne asi makhai se punjal lega amko BJP se tongal thamlam brasi ne hoji yam kan nei ne se social media da aduga BJP ga
JDU ga pulle ga budi adum sarkar sare ko adu karigumba Nitish na ma Bihar gi mukhyamantri oiga habi adradi kanam oiga habi adradi soidamakki ma soidamakki paltu tawne na khalli ko adu yengsi sarkar semnam dai jira kari kari wathok tholak panai do to hojik ki se hokte ni taw sing siare ngasi gi lojre salam alaikum